Ngasi Anganba Ayukta shakhangdaba Imphal East District Porompat Police Station konba Kshetri Awang Leikai leiba Princeton International School da hand grenade ama Thamjillamle. Press na fangba paw magi matung inna ngasi ayupung marirom tarakpa aduwaida school asigi Vice President gi kada leiba dustbin amada bom ama yauramba school asigi staff amana thengnarakibani. Paw asi hek fangbaga Porompat Police amadi state bomb detection and disposal squad ki expert sing laktuna bomb madu asoi angam yaudana defuse tawraba matungda laukhatkibani. Expert sing na haibagi matung inna bomb madu double pin mechanism oiba mapangal leiba bomb ni haire. Tungda bomb madu expert sing na ayuki pung 8:12 rom taba aduwaida akanba jackson thawranga loinana nongmaijing chingkhongda pokhai handuna manghan khre haire.